ꯂꯤꯁꯥꯡꯁꯤꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯅ ꯏꯔꯥꯡ ꯅꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯗꯒꯤ ꯆꯠꯂꯤꯕ ꯆꯍꯤ ꯁꯣꯛ 2024ꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯎ-ꯆꯦꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯁꯨ ꯑꯃ ꯑꯣꯏꯈꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯇꯔꯅꯦꯠ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯁꯦꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝꯅ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤꯅ ꯏꯔꯥꯡ ꯅꯝꯊꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯄꯨꯡ ꯑꯃꯗ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯂꯥꯈ ꯆꯥꯡꯗ ꯃꯥꯡꯍꯜꯂꯤ꯫ ꯃꯍꯩ-ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯄꯨ ꯑꯃꯗꯤ ꯀꯁꯇꯃꯔ, ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ, ꯕꯦꯡꯛ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯠ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ ꯁꯤꯟꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯒꯤ ꯇꯥꯟꯖꯒꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤꯕ MGNREGA's ꯊꯕꯛ ꯌꯥꯎꯅ ꯊꯕꯛ ꯀꯌꯥ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯔꯦꯚꯤꯅ꯭ꯌꯨꯗ ꯆꯥꯎꯅ ꯃꯥꯡꯖꯕ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯞꯇꯦꯝꯕꯔ 10ꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯕꯦꯝꯕꯔ 11ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯅꯕꯦꯝꯕꯔ 13ꯗ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯌꯥꯎꯔꯤꯕ MLA, ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯝꯊꯅꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯨꯠꯊꯥꯡꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯅꯕ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯅꯨꯃꯤꯠ 2ꯒꯤ ꯑꯣꯏꯅ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯅ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 8 ꯐꯥꯎꯕ ꯄꯨꯟꯅ ꯅꯨꯃꯤꯠ 13ꯅꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯅꯝꯊꯅꯕ ꯅꯦꯠ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎ-ꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯆꯪꯂꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯏꯟꯃꯦꯟꯁꯤꯡ ꯏꯁꯥꯒꯤ ꯌꯨꯝ ꯎꯕ ꯐꯪꯂꯛꯇꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯆꯪꯕ ꯄꯥꯝꯂꯦ? ꯑꯌꯥꯕ ꯄꯤꯕꯤꯔꯣ꯫ ꯏꯔꯣꯝꯗꯣꯝ ꯆꯪꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯆꯪꯂꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯔꯧ, ꯅꯥꯄꯠ, ꯇꯥꯡꯖꯦꯡ, ꯂꯨꯀꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ KM ꯕ꯭ꯂꯨꯃꯤꯡ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯒꯦꯠꯇ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯋꯥꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯤꯞꯅꯕ ꯃꯣꯝꯄꯥꯛ ꯐꯥꯎꯕ ꯄꯠꯁꯤꯜꯂꯛꯂꯦ꯫ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯆꯦꯡ ꯍꯋꯥꯏ ꯆꯥꯔꯒ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗ꯭ꯔꯕꯗꯤ IDPꯁꯤꯡ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯂꯣꯏꯁꯤꯜꯂꯨ꯫ ꯂꯩꯉꯥꯛꯅ ꯁꯥꯔꯤꯕ ꯃꯇꯝ ꯈꯔꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯂꯩꯕ ꯄꯥꯝꯗꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯥꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯃꯩꯇꯩ ꯈꯨꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕꯗ ꯊꯪꯅꯅ ꯂꯩꯕ ꯀꯨꯀꯤꯒꯤ ꯈꯨꯜꯗꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯈꯨꯜꯗ ꯅꯛꯅꯅ ꯂꯩꯕ ꯌꯥꯉꯪꯄꯣꯛꯄꯤ, ꯎꯌꯣꯛꯆꯤꯡ, ꯊꯝꯅꯥꯄꯣꯛꯄꯤ, ꯎꯌꯣꯛꯆꯤꯡ, ꯁꯉꯥꯔꯦꯜ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯅꯥꯇꯨꯝ ꯆꯤꯡꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯈꯨꯜ ꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯅ ꯄꯨꯡ ꯑꯃꯔꯣꯝ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯀꯥꯞꯅꯕ ꯑꯗꯨꯗ ꯑꯁꯣꯛ-ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫